Marks Wangna Phanglakkaba Maheiroi Shing Harao Taramna Okkhre Smart Universal Academy Sekmaijing Khunona Senduna School asida Phanglakkaba Maheiroi Shing da handak chatliba chahi asigi bosem amadi kosem lauba class 10 amadi 12 ke examination da Mark Wangna Phangduna mai Phanglakkaba Maheiroi Shing bu Harao Taramna Okkhre puning thogatpagi thoram ama ngasi school asigi auditorium hall da pangthokre thoram adu da athoiba mithungnen oina founder Smart Universal Academy Kongkha Manglem Thoramapu oina Secretary Smart Universal Academy Konthozum Kiran amadi akhanaba mithung sing oina School asigi Vice Principal Laisham Hemchandra School asigi Headmaster Urikindam Bishwakanta amadi Senior Lecturer Mayengbam Pishakna Saryaki ngasi taramna okhiba Maheiroi Shing adudi Class 10 gi HSLC examination da CGPA 9.67 Phanglaba Elizabeth Salam CGPA 9 Phanglaba Chesam Sakir Basai Tasmia Vrinda Sharma Kakching Tamam CGPA 8.83 Phanglakkaba Chesam Huzefa Loinana Class 12 ki HSE da 70.4 ngapikani 74.6% Phanglaba Janita Konthozam 74.2% Phanglakkaba Martina Huidrom amadi 72% Phanglakkaba Dolly Konthozam ni Thoramadu da Thorongi Leiteng Waikibasingna Horakliba amadi Mai Phanglakkaba Maheiroi Shing na punsigi pandam amamam thamduna akhang kanna chang naina hotna naba amadi oza guru wamapa ahal laman singna takpi tambiramba lamjing biriba asida kanna hotna baga loinana thaksi kasin naina chatnaba Maheiroi Shing da su pokta kaya ma pikhi